Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau. Tamu taunda nuk rebel singna koisilakpa laite. Pau che sigi ngarangi edition da tamu gi lanfam kansilakli National Unity Government nuk ki rebel singna Myanmar gi tamu taun question duna thamkre haikibadu tamu taun da hojik nuk rebel singna question balaite aranba pau oiramle. Soikiba sigi damak pau che sibu chang naina pabiriba reader singna wakhal nana lobidana ba khanganjari ba editor pau jail. Iduning thogi post agi lokho charake shocking news for KNB Kachin State training tawraba matung Kachin Independent Army KIA gi makhada thabak tawraba Manipur dagi KNB sing KIA kem thadok tuna chenthong narakpada KIA na tana duna faraga KNB kedar khara hatkhre hari KNB trainee chanipan lehobagi manungda kedar chartruk mukni Kachin State ki Bamo haiba Myanmar China border mayada Myanmar military junta galan soknabada sikhrabani lemhoriba KNB makhoi chani adu KIA na fazana loina bide frontline da lan kuki makai khandoklaga thazali haibagi report amang ase ayukta share tawjakhrabani Manipur da mama mapa singna makhoi gi chenthorakpagi lambi clear tawnana ba amadi chinja ki paisa darkar oiba sing adu koithi thinaribani makhoi sing asi 2023 da training tawba chatkhibani training matamdi tha ahum khaktani atopa service period ahum mamaga punna tha tarukni madugi matung makhoi Manipur da thorakadabani Manipur dagi kuki leader singna makhoi bu matam helaba fawba kauthok pi khidabani trainee cadre sing amadi mama mapa na Manipur da leiba kuki leader sing da haijaraba fawba tabi khide kayara khanna ikhoi yamna wari haina social media WhatsApp group ta thagalakpa su theknakre senba chahi 2025-26 ki union budget puthokre lupa lakh taragani thoi fawba income lakpa sing income tax thiraroi Union Finance Minister Nirmala Sitharamana Lok Sabha da senba chahi 2025-26 ki Union Budget puthokhi bagaloinana nauna semlaba tax regime matungina lupa lakh taragani thoi fawbagi income lakpa miyoi sing income tax thiba mathau tararoi haina Union Finance Minister Nirmala Sitharamana lauthokre Union Finance Minister na record oina thangna nipan rak suba budget puthokladuna lupa lakh taragani thoi fawbagi income lakpa miyoi sing income tax thiba mathau taroi Mamangda lairamba exemption limit asi lupa lakh 7.75 ni anoba structure asina middle class da laiba miyoi singna thiba taxing hanthahanduna makhoi masagi oiba saving household consumers amadi investment da hena mateng oiragani anoba income tax bill na mathang cheyol da puthokani haina Union Minister na phongdokladuna senba chahi 2025-26 ki oina chahi de income lakh taragani thoi gi manungda laiba singi oina tax thiraroi Adumoy nama lupa lakh taragani thoi dagi taraga taruk fawba income lakpa singna chada tara manga lupa lakh kun fawba income lakpa singna chada kun lupa lakh kun mari fawba income lakpa singna chada kun manga amadi lupa lakh kun mari gi mathakta lakpa singna chada kun thra income tax thigani hari anoba tax slab sing asina consumers amadi saving da hena mieng thambaga loinana middle class da lairiba miyoi sing da hena kanaba fangalagani Ngasi puthokiba budget aduda MSME gi oiba anoba classification criteria yauna modify uran scheme loinana footwear amadi leather sector sing pukning thogatpa scheme singna ahenba mieng thambada natana lakliba chahi manga asida ahenba medical seat listing humphudara manga hapchinbagi wafam sing lauthoki parliamentary bulletin gi matung ina budget session asi tangka ani thokna pangthokadabani Ahama tangka ki oina January 18 dagi hauraga February 18 fawba chathagadabani ani suba tangka ki oina lakliba March 10 dagi hauraga April 3 fawba chathagadabani hari India gi President Draupadi Murmu na House animaki amato oiba apunma mifam da wangangla dunang asigi budget session adu haudoki session manung chana Union Finance Minister na Lok Sabha amadi Rajya Sabha da Economic Survey puthoki Chief Economic Advisor gi miyeng makhada Department of Economic Affairs na semba Economic Survey aduda Fiscal year 2024-25 amadi mathangi project singi matangda yamna kupthana nainari hariba session asigi manung chana tongan ba maru oiba bill kya su puthokadawri bill sing adugi manungda banking regulation sing hena mapangal kangkhat hangadawri ba banking law amendment bill 2024 yauna India Railways Amendment Bill 2024 Disaster Management Bill 2024 amadi Work Amendment Bill 2024 na chingba bill sing su yauri budget session asigi ahanba saruk tha asigi taraga humdoi fawba chathagani